ꯑꯩ ꯗꯤꯁꯀꯣ ꯔꯥꯖꯥꯅꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝꯄꯤꯑꯦꯁꯅꯤ ꯃꯤ ꯃꯋꯥ ꯂꯧꯗꯦ ꯅꯣꯡꯃꯩꯅ ꯑꯃꯃꯝ ꯇꯧꯅ ꯀꯞꯈꯥꯏꯒꯦ A few minutes later. ꯑꯁ ꯌꯨ ꯊꯛꯄꯁꯦ ꯀꯌꯥꯝ ꯐꯖꯩꯀꯣ ꯑꯁ ꯅꯨꯡꯁꯤꯕꯤ ꯊꯣꯛ ꯑꯩꯁꯦ ꯃꯟꯇ꯭ꯔꯤꯅꯦ ꯃꯟꯇ꯭ꯔꯤ ꯊꯣꯛ ꯀꯞꯈꯥꯏꯒꯦ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯁꯣꯕꯤꯇꯥ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕꯅꯤꯀꯣ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯄꯅꯤꯀꯣ ꯅꯪꯅ ꯑꯩꯕꯨ ꯆꯥꯗꯕꯅꯤꯀꯣ ꯑꯁ ꯑꯩꯁꯦ ꯌꯥꯝꯅꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯀꯣ ꯑꯁ ꯑꯩꯁꯦ ꯌꯥꯝꯅ ꯊꯣꯛꯈꯣ ꯇꯧꯈꯥꯏꯒꯦ ꯅꯃꯥꯏꯗꯨꯒ ꯑꯁ The next day. ꯑꯩꯅ ꯉꯔꯥꯡ ꯃꯤ ꯑꯃ ꯑꯅꯤ ꯐꯨꯔꯨꯕ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣ ꯔꯥꯖ ꯀꯥꯏ ꯃꯥꯏꯁꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯌꯨ ꯊꯛꯆꯜꯂꯒ ꯅꯨꯄꯤꯗ ꯉꯥꯎꯔꯦ ꯀꯔꯤꯕꯨ ꯄꯥꯝꯃꯤ ꯉꯥꯎꯔꯤꯕꯅꯣ ꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯇꯧꯏ ꯑꯩ ꯀꯔꯤ ꯇꯧꯗꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯗꯤꯁꯀꯣ ꯔꯥꯖꯅ ꯎꯅꯁꯤꯕ ꯍꯥꯏꯕꯁꯦ ꯀꯣꯛꯁꯦ ꯍꯥꯏꯗꯣꯏ ꯑꯩ ꯎꯅꯕꯨ ꯁꯨꯝ ꯆꯠꯂꯒ ꯌꯥꯝꯕꯥꯎ ꯃꯌꯥꯝꯕ ꯂꯩꯕ꯭ꯔꯣ ꯌꯥꯝꯕ ꯑꯁ ꯀꯅꯥꯅꯣꯍꯦ ꯄꯪꯀꯧꯇ ꯀꯧꯏ ꯐꯤꯠꯄꯒ ꯌꯥꯈꯤꯗꯦꯀꯣ ꯑꯁ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝꯅ ꯀꯧꯏꯀꯣ ꯄꯥꯔꯣꯁꯤꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅ ꯍꯤꯞꯀꯦ ꯇꯧꯕꯅꯤ ꯌꯥꯈꯤꯗ꯭ꯔꯦ ꯂꯥꯎꯀꯣ ꯂꯥꯎ ꯍꯣꯏ ꯌꯥꯝꯕ ꯂꯥꯛ ꯌꯥꯝꯕ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕ ꯅꯇꯩꯃꯗꯣ ꯉꯔꯥꯡ ꯑꯌꯨꯛꯇ ꯆꯠꯈ꯭ꯔꯦ ꯑꯣ ꯑꯁꯥꯎꯕꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝꯕ ꯑꯁ ꯃꯊꯧ ꯃꯔꯝ ꯆꯥꯗꯦ ꯃꯊꯥꯒ ꯁꯥꯏꯀꯣ ꯑꯗꯨꯒ ꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯗꯤꯁꯀꯣ ꯔꯥꯖꯥꯒ ꯍꯥꯏꯕꯗꯣ ꯑꯦꯛꯇꯤꯡꯗꯣ ꯌꯥꯝ ꯐꯖꯈ꯭ꯔꯅꯤ ꯑꯗꯨ ꯌꯥꯝꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯝꯃꯒ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯍꯥꯏ ꯑꯦꯛꯇꯤꯡꯒꯤ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨꯁꯦ ꯗꯪ ꯌꯥꯝꯕꯅ ꯀꯃꯥꯏꯅ ꯁꯦꯝꯒꯦꯅ ꯌꯥꯝ ꯐꯖꯩ ꯌꯥꯝꯕ ꯀꯨ ꯗꯦꯡ ꯃꯗꯨ ꯇꯧꯕꯅꯤꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝ ꯐꯖꯈ꯭ꯔꯅꯤ ꯌꯥꯝꯕ ꯑꯗꯨ ꯌꯥꯝꯕꯅ ꯏꯁꯇꯥꯏꯜꯒ ꯇꯝꯃꯤꯁꯦ ꯒꯤꯇꯥꯔ ꯑꯐꯕ ꯒꯤꯇꯥꯔ ꯑꯍꯟꯕ ꯑꯃꯗ ꯆꯪꯉꯤ ꯑꯣ ꯑꯩꯗꯤ ꯑꯃꯇꯕꯨ ꯌꯩꯕ ꯍꯩꯇꯦ ꯀꯃꯥꯏꯅ ꯌꯩꯕ ꯈꯪꯗꯦꯅꯦ ꯑꯁ ꯇꯥꯛꯄꯤꯅꯤꯀꯣ ꯑꯗꯨ ꯌꯥꯝꯕ ꯐꯤꯂꯝꯒ ꯀꯨꯝꯃꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯒ ꯌꯥꯝ ꯍꯩꯅ ꯇꯧꯅꯤꯡꯉꯦ ꯑꯁ ꯅꯌꯥꯝꯕꯗꯤꯗꯣ ꯅꯇꯩꯃꯩꯒ ꯀꯨꯝꯕꯅꯤꯀꯣ ꯑꯁ ꯀꯨꯝꯕꯅꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯍꯧꯖꯤꯛꯅ ꯉꯔꯥꯡꯅ ꯀꯩ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯅ ꯀꯩ ꯍꯥꯏꯔꯦ ꯉꯔꯥꯡ ꯏꯌꯥꯝꯕꯅ ꯀꯩ ꯍꯥꯏꯒꯦꯕ ꯏꯌꯥꯝꯕꯅ ꯉꯔꯥꯡ ꯍꯥꯏꯗꯨꯗꯤ ꯑꯩ ꯗꯤꯁꯀꯣ ꯔꯥꯖꯥꯅꯤ ꯑꯩ ꯅꯨꯄꯥ ꯑꯃꯠꯇ ꯈꯥꯏꯅ ꯈꯣꯠꯅꯕ ꯌꯦꯡꯅꯤꯡꯗꯦ ꯃꯗꯨꯗꯤ ꯈꯔ ꯐꯪꯗꯅ ꯇꯧꯕꯅꯤꯀꯣ ꯏꯁꯇꯥꯏꯜꯅꯤ ꯑꯁ ꯏꯌꯥꯝꯕ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯏꯁꯇꯥꯏꯜꯅꯤ ꯗꯥꯏꯂꯣꯒꯇꯤ ꯏꯌꯥꯝꯕ ꯂꯣꯏꯔꯝꯕ ꯌꯥꯅꯤ ꯏꯌꯥꯝꯕ ꯅꯪ ꯌꯥꯗ꯭ꯔꯦ ꯅꯌꯥꯝꯕꯗꯤ ꯗꯥꯏꯂꯣꯒꯇꯅꯤꯅ ꯃꯗꯨꯅ ꯅꯪꯒꯤ ꯅꯇꯩꯃꯗꯣ ꯆꯠꯂꯤꯀꯣ ꯑꯣ ꯏꯌꯥꯝꯕꯅ ꯍꯧꯖꯤꯛꯀꯤ ꯏꯁꯇꯥꯏꯜꯗ ꯇꯧꯈꯥꯏꯕꯗꯨꯒ ꯏꯇꯩꯃꯗꯨꯅ ꯀꯤꯅꯒ ꯆꯦꯟꯈꯤꯖꯥꯠꯂꯣ ꯇꯧꯅꯤ ꯃꯁꯛ ꯆꯨꯗꯥꯁꯦ ꯀꯔꯤ ꯀꯥꯟꯅꯔꯛꯇꯦ ꯆꯠꯊꯔꯒꯦ ꯀꯥꯏꯗ ꯂꯥꯛꯅ ꯃꯊꯥꯒ ꯁꯥꯔꯤ ꯃꯊꯣꯡ ꯆꯥꯗ ꯏꯉꯥꯡꯁꯤꯡꯁꯦ ꯃꯊꯥꯒ ꯁꯥꯏ ꯗꯤꯁꯀꯣꯔꯥꯅꯦ ꯗꯤꯁꯀꯣꯔꯥ